Kuki-Zomi-Hmar Haina Sijinnagadabani Haina Kuki MLA Singna Fongdokhre Pawasi Kanglei-Paki Maira Pawse Dagi Laukhatsabane Kuki-Zo Haina Sijinnabagi Mahutta Kuki-Zomi-Hmar Haina Sijinaduna Kuki-Zomi-Hmar Singi Identity Hena Masak Takna Bohonarasi Haina Kuki MLA Singi Maike Dagi Fongdokhre MLA Ngursalung Sanate MLA LM Khokte Amasung MLA Bungjagil Baltena Tongan Thadorokiba Cherol Singi Matungin Mamang Thakta Thokiba Cherol Singda Kuki-Zo Haina Sijinariba Asina Identity Masak Takpada Mapung Paba Oide Maramaduna Hena Masak Khangnaba Kuki-Zomi-Hmar Haina Sijinnagadabani Haina Kuki Militantsingna Khul drone ahum Thajillakhre Khul Ngakpasingna double barrel Nongmeina blank fire Touduna Tanthokhre Pawasi Kanglei-Paki Maira Pawse Dagi Laukhatsabane Imphal West District Lonariba Kangpokpi District ki Harauthel gi Chingthakta Matam kayagi mamangdagi Kuki Militantsinggi achauba kem ama oina leire loinana mafam asida bunker kaya saduna haujiksu afaba makhalgi khulai paiba Kuki Militantsingna khulingduna leire ngarang numidangsu hairiba harauthel chingthaktagi Kuki Militantsingna kautruk mitei khulgi nongthaki sarukta drone ahum paisilakhre haina khunjasingna phongdorokle ngarang numidang pung 8:35 rom taba matamda Harauthel Sports University gi mathak thangba chingi sarukta leiriba Kuki Militantsinggi bunker dagi drone ahum kautruk maitai laikai gi nongthaki sarukta Thajillakhre hairiba drone ahum adu matam amatada mathang kautruk ki nongthaki sarukta paisilakhe minute 10 rom paiduna laikhe maduda kautruk khul ngagliba khul ngakpasingna urakpadagi khudakta double barrel nongmai sijinaduna nongmai round 5 rom blank fire tawbadagi drone ahum adu khudakta Harauthel lomda paisinki haire khul ngakpa madi khunjasingna phongdorokpagi matunginadi Koktruk Khulasi Kangpokpi District ki manungsan leiriba Harauthel Singthakta leiriba Kuki gi bunker sing asiga subnatagi meter sani chahumlom lapna Koktruk Khulasi chingya gi sarukta leibane maduna makhoina chingthaktagi nongmai amasung bom kapsinduna landarakpa matamda yamna komna thoe ngarang drone ahum thangna Koktruk Khulgi nongthaki sarukta paisilakhiba adu Khulasi gi hojik oiriba phibam ningthina khangdoklaga Makhatana nongmai amadi bom kapsinduna landaraknaba honarakadra haibagi singnaba chauna leire drone ahum paisilakpada khul ngakpa khunjasingna double barrel sijinaduna blank fire mangarak tawkhiba matamduda manak nakpa mafamsingda CRPF MR amadi Manipur Police ki kangbusu adumak lei adubu khudanduna nongmai kapkhiba amata leite masigi matungda Kuki Militantsinggi maikaidagi nongmai kaptharakpa amadi drone paisilakpana chingbasu amata leikhide haire Khul ngakpa amadi khunja kharana phongdorokpagi matunginadi haujik Harauthel Singthakta afaba makhalgi khulai paiba Kuki Militantsingna khulingduna makhoigi bunker kaya saduna leiriba si manak nakpada leiriba security force ki kangbuna aduma khanglibane loinana Manipur lengaknasu khangna karigidamakta Kuki Militantsinggi bunker sing asi thugaidabano amadi mafam asida leiriba Kuki Militantsing asi takthokna asum leheliba karigino haiba wafamsu phongdorokpaga loinana Athuba matamda Harauthel Singthakta khulingduna leiriba Kuki Militantsing asi athuba matamda takthokduna thangnana leiriba kautruk amadi mitei khul singda leiriba khunjasing laitana lehenba phanganbiyu haina su phongdokhe